Atiyadagi akan banong chuthraklay amasung leikha da leibo ifut singdagi ising wa chenthораklay Nungsiba bichilinaw sing Allah gi thawjaldagi ekhoi nabi kayamuk ki punsi wari khangminakhrei ngasidi amuk Hajrat Nooh Aleihis Salam gi punsi wari khangminasi Kanagum bichilinaw sing maraktagi nabi sing gi punsi wari adubu yengbiyu.Wari yauragadi aigi channel gi playlist Stories of Prophets haina playlist am yauribani maduda sanglagi yengbiyu ai video asigi ai button da su playlist adu hapcharamge hojik ekhoi punna khangminarasi Hajrat Nooh Aleihis Salam Hajrat Adam Aleihis Salam gi macha masu sing malem gi leibak ta khundana khre Allah Taala na makhoi bu achumbagi lambi da lamjing naba nabi kaya thabi rakhi Hajrat Adam Aleihis Salam na sikhraba matung chahi kaya leiraga miyoi ba jatna Allah Taala bu kaw thoklaba masung lamchat naidraba sajat chalaklaba kanda Allah Taala na Hajrat Nooh Aleihis Salam bu Saudi Arabia ge manung chanba Arfat ki leitem manaba lamgi manakta leiba leihau chelaba Tigris turel na cheliba tampa ki awang thangbada khunda aduna leiriba Mahaki kanglup ki mi sing dharma sandongnaba thabiraki Hajrat Nooh Aleihis Salam gi mathaude fattaba singbo fattaba tawganu haina thingba makhoi toba tawhanba amasung Allah Taala gi thawjal fangani haibagi nungaiba paw lauthokpa asini Sahi kumja kaya Hajrat Nooh Aleihis Salam na Mahaki kanglup ta amat oirba Allah Taala da sajda tau dharma chenba amasung puksil sengba punsi da mai onsilu haina prachar tawrame lairba miyoiba khartana Mahaki mawa tarami Mahaki hukum ilamme matang amado Hajrat Nooh Aleihis Salam ga Allah bu yadba kanglup ki khulak basing achauba tarka amatawnaramme Khulak pasing aduna Hajrat Nooh Aleihis Salam bu yamna kalak yang thirami maramdi mahak asi dharmagi mangal fanglaba amasung gyan leirba nabi am oirame makhoina Hajrat Nooh Aleihis Salam bu karam tawna nabi am oiribano hanglamme mahak asi aikhoi gumba mi am oiramdrane makhoina asonba amasung lairba singbu tukatchana yengba mireng nattana atai karisu leite Aduga makhoi gi marakta atonba amasung mapung phadaba singtana Hajrat Nooh Aleihis Salam gi matung inbani hairame makhoi asidi ngakchau thekpa kangbuni loina makhoi gi maral mathum leibagidmak yamna chau thoki makhoina hai Hajrat Nooh Aleihis Salam asi makhoi digi hena faba natte makhoina Hajrat Nooh amasung mahaki matung illiba singbo chinthibani haina lawi Mapa mapusingi marakta Hajrat Nooh Aleihis Salam na sandokli buafam asi khakta akhidbo makhoina Hajrat Nooh Aleihis Salam bu karam tawna yagadake Hajrat Nooh Aleihis Salam na makhoida marik chumna paukhum pirame ahan bada mahangna ikai khumna bagloina na makhoida hairame ai hakti Allah na tharakpa nabi ni aduna miyam da Allah Taala gi pautak asi marik chumna sandokpa tai pautak asi thawjal gi masakni Adubu khulak pasing na ngakchau thekpadagi khangba uba ngamdre dharmana kanabusu afapun tawdei haina sumhangna makhoida khanghalame dharma gi pautakpu khusira siwina tawjariba matu solba kangbu adudi Allah Taala na thawjal tawbiragani tawigum masung khulak pasing adudi baddu oikhre mabu machin thibani haina hulakpa badnam adubu natraga madi masagi oizba thiribani haiba wafam asibu Hajrat Nooh Aleihis Salam na fazana kakre Hajrat Nooh Aleihis Salam na makhoidagi oijoi thak phange khandei karina haibabu mana miyoibadagi mana mathum phangbagi mahutta Allah dagi phangjaninge mamai thangda Hajrat Nooh Aleihis Salam na achet wahi hairame mahakti katu karan ngang baran ba pautak lauthok sinaba panji natte natraga mahak farista masu oidei mahakti makhoi gi nungai yaifanaba haraujinaba makhoi bu sembirakpa masung hinghanbiriba Allah gi sanaya thangbu paujinjaba am oibatani Hajrat Nooh Aleihis Salam gi sabar amasung achumbagi wahi asida khulak pasing adu paukhum piningai leramde maram asina makhoina Hajrat Nooh Aleihis Salam bu wathok asi sangtha nabagdamak badnam tawrami amasung yamna tamthina singnarami Nangna wamang yan babo aikhoi gi lamchat asi hongdrabadi amanga ta thokani haibako nang laururo aikhoi yenge haujikmak nangna pamlabadi natrabadi aikhoi na nangbu chinthi ba haiba tai
Allah Ta'ala bu lang na niyay oiraba asigumba singnaba khontang asida Hajrat Nooh Aleihis Salam gi paukhum haiba maktabu asini aina kaidau ngai da sona khoida dandi piba ngammi haijade dandi piba gi sakti de Allah gi makhut lai amasung Allah Ta'ala na karamba matamda mahaki dandi tawzirakadage haibadu mahakna khwaidagi hena fazana khangi masimadi aina na khoida haibige dandi isoi dana laklagani aduga masina laklaba kanda na khoina ngak thok ngamloi kangbu kharna Hajrat Nooh Aleihis Salam bu angawbani sandokle kharna mahaku mangnaba khusil tawba hore aduga kharamana mana asyumna Allah Ta'ala ge pautak sandok pasidagi handoktrabadi mabu nungna thadra hatokani ki halle masagi kabar thiriba papi singa sibu kanbagi asa leitre haibigi tangkak ama tarang na ure mahaki mari mata magna so magi saisak pu lodre haibasi Hajrat Nooh Aleihis Salam na khangle mateng pibi na bagi tamak Hajrat Nooh Aleihis Salam na Allah Ta'ala bu kauzai amasung mahaka Allah yadab singi marakta achumaran bichar tobiyu hangat charme Hajrat Nooh Aleihis Salam na ning ba kaira duna pirang sinthana lawrak e he ye Allah dharma bu yadab makhoi bu thambi bu thoglabade fattaba tobimal khangdaba machanatan atai kanasu poknaroy hey aigi Allah aigi pai magi dharma lawduna aigi yumdau sanglak sing amasung dharma chatliba nupa amasung nupi singi langjaba ponmak nahangna kok thok piyu ko aduga aranba tawba kangbu budi pumang hanbikro Hajrat Nooh Aleihis Salam gi wabu Allah Ta'ala na tabikre amasung mahakpu themjin birame hanadigi hauna Allah Ta'ala bu thajarglaba mioi sing adunatra mi amata su dharma lawraroi marmasina makhoigi fattaba thabak singdama makhata na warugano makhoigi dandidi ising ichawda irakna hanbana oigani Allah Ta'ala na Hajrat Nooh Aleihis Salam da afaba mioi singbu kannana bigdama ising ichawda tawduna leigidaba hijawa ma sanana ba yathang pibire Hajrat Nooh Aleihis Salam na mahaki imung manunggi mi singamasung mahaki matung inba singaloina na apakpa fampak na mafam oiba yubi gi thawri na kupsin ba hijawa ma sare Allah bu yadab singi luching baduna itattatna Hajrat Nooh Aleihis Salam gi manakta chatlamme makhoina mahakpu lakna rame dharma sandokpu nupa ase usuba mistri oikrei aikhoigi sahardi samudradagi yamna lap awangma mafam amada lei adubu Hajrat Nooh Aleihis Salam na ising chawbagi wat mangangli Hajrat Nooh Aleihis Salam na Allah mapua chawbagi lamjing na thajaba thamli amasung hijaw sabagi thabak asida ningjing mangjing naba khak tawkhide mahakna hai khulak pasing aduna mabu hukum indabadagi makhoini ising ichawda lupsinduna dandi fangba matamda makhoida hanthana yenglaga karem kathaina bangamgani Hajrat Nooh Aleihis Salam gi hijaw aduda Allah bu yadaba praja singna mangsillamme Allah na anaba furi kan khot ama thargi nongma mi amana mangba chatbada hida turami adudagi mi adu anaba fakhrai mahaki pau miyam da sandokre miyam na hidagi amangba lawna khibada hi adu sengle panthadana Hajrat Nooh Aleihis Salam da Allah gi sanaya thang laklai atiyadagi akan banong chu thraklai amasung leikha da leibo ifut singdagi ising wa chen thoraklai mahaki matung indaba kangbu ga amasung haibe indaba machanupa kenan yaudana mahaki imung manungi mi punmo ko hida ka khat hallo haino Hajrat Nooh Aleihis Salam da hairakle mahakna jiba panba khudingi ani laba ama amom ama amasung sa san chingbo kaya hijawgi fambak ta pukhatle achauba pikpa sa kaya amasung tin kang amasung usek lising kaya sanbangam ba hi asi kaya da chawram gadabo isingi imai wangkhalakpaga loina hijaw adu ithakki mathakta tawkhre Hajrat Nooh Aleihis Salam na mahaki haibe indaba machanupa Allah Ta'ala bu yadaba kangbu sing aduga loina leibu urame Hajrat na machanupa da hai he hi asida kakhalago amasung Allah bu yadaba sing aduga sanga tawrugano machanupa na khumi ai samak chingjaw da kakhatkani masina aibu isingdagi kangani Hajrat Nooh Aleihis Salam na hai ngasidi Allah Ta'ala na yabiba miyoi sing adu natna kana matani hingba ngamlaroi ising ichawgi ithak makhoigi marak yausilaklei Hajrat Nooh Aleihis Salam gi macha kenan Iraq na duna sikhiba singi manungda yawkhre
फत्तब मीसिंग सीखिब नुमित खरगी मतुंग दो अल्लाह के सनाया थंग ताकपिरगे हे मारेम लेबाक नंगी इसिंग अदु योत्सिलो अमसुंग हे अत्या नोंग खामो इसिंग इमाय हंथख्रई हिजाव अदु जुदी कौब चिंगदुम द खामले हजरत नूह अलैहिस सलाम बो अल्लाह ताला की सही सलामत के लोयन हीदगी कुम थबिरकनब हाइख्रे इसिंग इचाव असिगी मतुंग द हजरत नूह अलैहिस सलाम पाप चेन ब मीसिंग सेंगदोखरब संसार असिद सही चहुम गलेरमे मसागी सही पुन लिसिंग अमग चहुम सुखी हीद तोंगलप मियाम अदुसु अपुम मसागी मनम न नारक्तुन सीखी ममु वनी मचानुपा अनीतगो ngai हौखी मखोइन मियोइब जाति संदोरखे नुंगसिर बिसिर नाउसिंग ngasi gi asi phawdan khangminarasi mathangi video amada Hajrat Isa alayhi salam Hajrat Musa alayhi salam Hajrat Ibrahim alayhi salam Hajrat Yusuf alayhi salam amasung Hajrat Adam alayhi salam gi Punsi Wari sing Asida gi ama khangminasi nungsir bisil naw sing na comment section da karam nabi gi Punsi Wari Apaambage haibado haibiram Allah amasung Mahaki Nungsiba Rasool sallallahu alayhi wasallam gi Apaambada Punsi Yesalen ba kan Hotnasi